Lakhipuronline na putok saba July gitang ani nongmaijing numit ki Khomjinba Pao tabirasi. Ahanbada maroi Pao. Makha tana thoganing daba thodok thok tanana bagi damak silchar gi maphamda police ki special squad na ngak senkre. Manipuri Sahitya Parishad Assam Hojai District Committee na Manipur da awa ananang laba singda tengbang kre. Peace Messenger Nautam Nisanbo Karimganj gi Maitai Khungang gi miyam na taram nokre. July gi tang manga da pangthok kodoriba makal gi wakat miphamda loop kayamaram na makhata na sagun narakle. Namduna smart meter palhanduna awa bapire haina silchar gold gi mamangda miyam na janing da phongdokre. Kuki lalhoba sing laksinduna ingtapa tangdulai taba lamdam ohelasi haina siko na phongdorakle. Kasar District Thangta Association gi mifam pangthokre. Team coach, manager amadi official singkhan kre amasung Lakhipur DSC ge silver jubilee tharongga mari lenana mana mathum jentokre. Haujik mapungoi papau tabirasi. Haukiba numidini asida silchar sahar gi mafam kharada oirakliba tangdu laita taba phipam asi mahausa gi phipam da porakna bagi tamak Kasar Police gi magi de gingarang thangje numita silchar da special squad ki thorang tokre. Kasar gi SP Numal Mahatta gi lamjing makhada thangje numita silchar da special mobile squad atu sem ki bani. Miyoi chamana saba special squad asina ngarang silchar gi maru oina irang tokan ma mafam singda koina chatuna mikup na hom singna yengsin ki bagaloi na sahar asigi miyam da ingna tapna leina bagi paujel pikhi. Paumi singda wangang laduna Kasar gi SP Numal Mahatta na hai silchar sahar da mapung phana ingtappa porakna na bagi jila asigi police kamuna mikup na hom singna maigai kuding da yengsin Haike Jun gitang kunmapan sagol sa nimit ki ayukta kanglup anigi marakta ungkat na kibagi matungdagi haujik tapna sahar asida mahusagi pipam da hajilakli mahak na hai social media da irang sagat pa yaba post toba miyoi singi matakta Kasar jila lengak na akan mathabak laukat lagani haike loinana toknga sandok pa singi matakta akan macharak pigani haina sulak thokhe asom da thodok asige mari lenana tongan ba case mapan register tore hairaduna hiramasida chenaba sing phagananaba thi humbagi thabak chathari haina silchar dagi Ajit Das na paudam lagli এটা দুৰ্ভাগ্যজনক ঘটনা সংঘটিত হৈছিল আৰু তাৰ দুই ফয়দৰ মাজত অৰিয়া হৈ কিছু সংখ্যক লোক তাত আঘাতপ্ৰাপ্ত হৈছিল আৰু তাৰ ফলত সৃষ্টি হোৱা পৰিৱেশ যেটো উত্তপ্ত পৰিস্থিতি এতিয়া হাম কাটিছে কিন্তু তাৰ ভিতৰত আমি দেখা গৈছে যে যোৱাকালি দুজনমান দুষ্কৃতিকাৰী লোকে দুই এখন গাড়ীত মানে হিল দলিয়াই এটা পৰিৱেশ বিঘিন্ন কৰিব বিচাৰিছে আৰু তেওঁলোকক আমি ইতিমধ্যে তেওঁলোকক আমি পিকআপ কৰিছো হুটপুট চলি আছে আৰু আমি এই ৰাইজক এইটোৱে ক'ব বিচাৰিছো যে প্ৰশাসন ৰাইজৰ লগত আছে পুলিচ প্ৰশাসন ৰাইজৰ লগত আছে আৰু আমি সকলো সময়তে যাতে শান্তি শৃংখলা বজাই ৰাখিব পাৰে আৰু সাধাৰণ ৰাইজে শান্তিৰে যাতে থাকিব পাৰে তাৰ কাৰণে আমি ব্যৱস্থা কৰিছিল আৰু বেলেগ অঞ্চলত জিলাখনৰ বেলেগ অঞ্চলত আমি সকলো অঞ্চলত পুলিচি ব্যৱস্থা আমি ৰাখিছো বন্দবস্তি আমি ৰাখিছো যাতে মানুহে শান্তিৰে থাকিব পাৰে আৰু তেওঁলোকৰ যাতে কোনো অসুবিধা নহয় তাৰ কাৰণে আমি চেষ্টা কৰিছো Manipuri Sahitya Parishad Assam Hojai District Committee ki miyoi ahum Tensubam Manihar President Manipuri Sahitya Parishad Hailakandi District Committee Namairakpam Vidya Vice President Manipuri Sahitya Parishad Khoirom Nabatip VP Manipuri Sahitya Parishad Hailakandi District Committee Makhoina Jun gitang kunipan dagi July gitang ama phauba Manipur da leiduna relief camp singda leiriba hena awana nangliba imung manung singda selgi oiba tengbang pikre amasung Raj Medicity Rims Jenims ta chatuna asok apan nangduna layeng liba awana nangliba patient singda su selgi tengbang pibagalina na Raj Medicity gi owner da su free da layeng bada mateng oinana bagitamak ngamjaba senpham lupa lising tara manga pikre hairi awa ana thidana khul ngak liba volunteer singda su ngamjaba sel khara tengbang namkhre hairi miut kangbo asina Manipur da numit mari ni leiduna mafam kaya da chatuna ireicha singna kham thengna wariba si mapanda leiriba meitei aikhoisu thamoi soklabani haina paudam ki aroibada khongset asibu luchingduna mateng panglakhiba kokomagi ichilinau singi mafamda thagat paphongthoki Manipur da selgi oiba tengbang piruna bagi damakta Manipuri Sahitya Parishad Hailakandi District Committee gi thobu basing Manipuri Sahitya Parishad Assam gi live member sing
amadi pukchel chauraba miyamna selgi tengmang birakpa khudingmaki mafamda Manipuri Sahitya Parisad Hailakandi District Committee gi maigidagi thagatpa phongdorokli haina Phamdom Manibabu Secretary Manipuri Sahitya Parisad Hailakandi District Committee na paudamlakli. Karimganj जिला की मनुंग चनबदा मैतई खुन हिंगला दरगारबोन दुलपसरा की कम्युनिटी हॉल दा त्रिपुरा की पीस मैसेंजर ओइना लाखिबा नाउतम निसानबु ताराम नोखरे ngarang kunja asigi miyam na mahakpu taram nokpagi thorma mapang thokre thoromda nautam nisanna peace amasung unity ki matang da wangangki thorom asida khungang asigi saknairba oja singh retired headmaster Thongbam Anand MDC Hingla member L Kalibabu L Modon Hon ke leime to mina chingma mioi singna nauton gi maphamda thagat wahi pibaga loinana mahaki khongsida sibu na da yektana maipak poirasunu haina phongtoknaki. Ming nisan midai kauri don sagaina nakam kauri do agi yumse Tripura Kumargat Besuragi do aina thuklai bada tangje de day 7 deni haitare do Tripura de Assam da jaure ina chatkada base Guwahati mukne do Guwahati loiraga Uttarakhand akhoi Kedarnath hai mabum do sakani khom Manipur da thokliba kanglup ki irang asiga mari lenana Manipuri kanbalup makal na sinduna lakliba July ki tang manga gi ai ki pung tara dagi tara ni thoi phauba Manipuri na khundaba khunsing da pangthokadoriba wakat mi phamasida lup kayamarom na makhata na sagun narakli lalang khungi maira paibi SSG ga loinana khungi naharul singasu sagotkani haiba wafam ipoton singan phongdorakli Joypur Konokpur gi leima kanba maira lup amadi wapok pi maira lup ki general secretary H Premlata nasu sagotkani haiba wafam phongdorakli haina makal gi convener Seram Herajit na paudam lagli makal sin langduna mapan Manipur da leiriba khungang singi maira paibi self help group Naharol Singna Panga Doriba Wakat Mipamasida Lalangi Magidagisu Tawai Hagjang Jauna Sogat Pagaloinana Ekoi Swetamaki Saruk Janaba Sem Saduna Lady Manipuri Kanbalubna Sinja Langjaduna Thoromama Pangthoknaba Honajari Thoromasida Assamgi Mafam Kyada Kundaduna Leiriba Metei Amadi Metei Pangalgi Ima Iben Amadi Ichilina Mayamna Thoromasi Mapung Pana Pangthok Pinaba Haiduna Wapopi Meira Luki Secretary Haurambam Molotana no Lukna Mayam the Nisingari Laliga July tang mangan Tagasan Numi Asida Pangodriga Wakan Impam Asida Jaipur Konopur ki Laimakandi Maru Mairana Subsokutari Lakhipur ki Chingdong Lekai Kaptanpur Part 1 da ngarang Sinam Gauramhon na mipamapu oiduna pangthokiba mipam amada July gi tangmanga da pangthokadaba makal gi wakat mipam da angama mateng pangani haina saugatkre mipam da yumnam Nadia Chan CH Mohan Singh L Nandababu Y Nandalal K Nilon Sinam Sanatombi amadi Ningombam Ranjit na chingba miyoi singna saruk jaki Silchar Gold Digi Mall Mamangda Ngarang Thangjanamita Olasam Electricity Consumers Association Kasar District Committee na silangduna yamlaba miyamna human chain semduna smart meter namduna chadhanbabu yaningdaba phongdokre miyamda load shedding toina thokhanduna amadi smart meter palhanduna micham prajada awaba chaitheng pire haina yaningdaba phongdoki Silchar gi akoibada leiba miyoi lising na khutta play card paiduna lepkiba aduda kanglup kaya amadi lup kaya gi miyoi sing yauki thoromaduda BDF ki luchingba Pratip Dattarai CRPCC की सुधानपुर काइस्ता अमदी मीते राइट एक्टिविस्ट डॉक्टर माइमोम शांति कुमार सु वांगांखे महाकना APDCL बु प्राइवेटाइजेशन तौबा यानिंगदे सरकार असिना अखोइगी वा ताबिद्रबदी मतुंगदा अचौबा खोंजंग चंगसिलकनी हाइखे कंज्यूमर एसोसिएशन कासार डिस्ट्रिक्ट की लुचिंग मखादा मसी सिलचरदा मानव बंधन ह्यूमन चेन प्रोग्राम आइकोइना पांगथोई मसीदा सिलचर की कम्युनिटी पुनमकी मियोय लाबदुना प्रीपेड मीटर की मतेंगना नागोरी खुदिंगदगी का हेना पैसा लौबा अमदी लोड शेडिंग तौदुना अमदी APDCL असिबु
प्राइवेटाइजेशन तौबगी मायोक्ता अखोइना लंबीदा ह्यूमन चेन असी तौबनी सरकार दा अखोइना होशियारी तौरी मदुदी तुंगदा करिगुमा प्रीपेड मीटर असी विड्रॉ तौद्रबदी अमुक हेना अचौब खोंजंग चंगनी हाइदुना ngasi silchar da yamna chauraba human chain ama pangthokle Lakhipur Senior Secondary School Fulartolgi Managing Committee ki President oina term anirak phampu biramba Oja Riyasuddin Chaudhary na laikhitabada school asigi Managing Committee ki member teaching staff amadi non teaching staff singna awaba phongdokpagi tharomama ngarang July ki tang amada pangthokre mifam asida Managing Committee ki President Lokam Atol Singh Principal L Gulab Singh Dr M Sobita Singh Vice President W Bidya Sundar Singh na laikhidraba oja asina hinglingaida mahangna pangthok piramba thabak thorom sing palladuna wafam kamaram phongdokki haina yumnam saratna pautamlakli Sapor Moina High School gi matam kuina headmaster oina thaupu biramba Oja Riyazuddin Chaudhary na haukiba Jun gi tang kunipanda laikhitabada school asigi mahiroi amadi hojikna school asigi SMDC gi president oina thaupu riba Ingudam Torun Kumar na thamoisokna awaba phongdoragli Lamdam masida kuki laloba singa kumjali singani ga mangagi August ki tang ama ningthaukabi numitagi ihanhanba oina suspension of operation suchatna bahaurakhiba adugi matung makha tarakpa oina kumjali singani ga nipan gi August ki tang kunithoi irai numitagi hauna sanglaba chahi 15 hena su chatnaduna lakle adubu haukiba chahi khara asida lamdam asida kuki laloba singna su chatnabagi ground rule pumnamak thugaiduna micham miyambo otuna lakle adu oiragadi makha tana su chatnabagi Mathau Tadre Haina Southeast Asia Cultural Organization Siko Kangleipak Manipur na Thadorakpa Cherolamada Hairi Hiramasigi matangda wafam kamarom Cherola sina phongdoklatuna lamdamasida suda leipa kuki laloba singi designated camp masing 13 leiba sida ground rule gi matangda state amati center lengakna hena kanba mityang changbiu haire lengakna state force jauna atopa central force sing lamdamasigi kutong thiningai oiba mafam 19 da deploy tawredi hairaga irang di hojik punglep lepangamdri haina Cherola sina phongdoklatuna force makal mayamasina tha ani phajilakta irang asi hojik phawba mapung phan laksin bangamdriba karigino haiba wafam hanglakli aduga handak Manipur Legislative Assembly gi Ethics and Privilege Committee na kuki MLA tarada so cause notice ama haukiba megi tang kontra mathoi jumsakation numita pi ki batugi matik chawa paukhum amadi action adu laipak miyamda matam sana khangan gadabani hairi lengak na chinga khutnga manabiu lamdam asi ingta patang ru leitaba lamdam ama ohensi haina sikogi publicity secretary thangjam inauchagi serol amada phongdoragli Kasar District Thangta Association ki executive member amasung academy singi coach sing yauna Lakhipur Common Club ta ngarang Kasar District Thangta Association ki president KH Budhachandra Singhana mifama poduna pangthokre mifamda July ki tang kunma thoidagi kunhumdoi phawba Sip Sagar da pangthokadoriba Assam State Thangta Championship 2023 ki damak Kasar ki team A gi coach oina NGO Suni Kumar aduga manager oina L Samuel Kumar bo khankre aduga Kasar team B gi coach oina M Sarat Chandra team manager oina Abdul Matalib Pukhanki masigi su mathakta team official oina A Bikramjit Singh bu khanki mifamna academy singna lakliba July ki tang 3 ki manungda player gi list amasung entry fee team manager da jahon birakna baware bloke mifam asida KH Budhachandra Singha E Dizendra Singh Rajeshwar Singh na chingba miyoi singh saruk yakhi haina Kasar District Thangta Association gi joint secretary A Bikramjit na paudam lagli Lakhipur District Sports Association gi chahi kunmanga mapung pharak pagaloinana pangthokadaba Silver Jubilee gi thorong gi manungchana makhal mathel gi sana khonaba chatarakpa asigi manungchana ngarang boxing amadi kerom masana gi mana mathum yenthokre kerom doubles ta Kristamon amadi nungsibana champion singles ta nungsiba singhana champion aduga Salahur Rahman na second aduga boxing sub junior dana mathang sidna RK Binosana A Koronganba A Soyon Kumar El Surchandra na chingbana ahanba mana amasung CH Loyanganba Bijay Singha A Priyabarta E Premanand na chingbana anisuba mana loki loinana boxing junior da El Solomon na ahanba mana aduga Deposit Singha na anisuba mana aduga uncontested Nongzai Ngamba Singha na ahanba mana loki
Junior Girls Singles da Deborani Devi amadi Asarani Devi na ahanba mana aduga Ranjana Devi amasung Manjita Devi na anisuba mana lauki. Senior Boys Single da Ahmed Ali El Nganba Singa amasung Pauzian Dai Rongmai na ahanba mana aduga Mani Kamal Singa Sani Singa amasung Rabi Kumar na anisuba mana lauki. Mana yentokpagi thoramda Rajdeep Kola President Lakhipur DSA Sadhu Singh Vice President Dr. Subhajit Chakraborty Debabrata Pal Secretary Lakhipur DSA Elangbam Premakanta NIS Coach amasung Boxing Coach Santi Kumar na chingba miyosing na saruk yakhe. Aroibada maroiba pau amukhanna. Makha tana thoganingdaba thodok thoktana na bagidamak Silchar gi mafam police ki special squad na ngak senkre. Manipuri Sahitya Parishad Assam Hojai District Committee na Manipur da awa ananang labasingda tengbangkre. Peace Messenger Nautam Nisanbo Karimgans gi Maitai Khungang gi miyam na taram nokre. July gi tang manga da pangthokadoriba makal gi wakat mifamda loop kayamaram na makata na sagun narakle. Namduna smart meter palhanduna awaba pire haina Silchar Gold gi mamangda miyam na janingda phongdokre. Kuki lalhoba sing laksinduna ingtapa tangdu laitaba lamdam ohelasi haina siko na phongdorakle. Kasar District Thangta Association gi mifam pangthokre. Team coach, manager amadi official singkhan kre amasung Lakhipur DSA ge silver jubilee tharong ga mari lenana mana mathum jen thokre. Lakhipur online YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare.